Manipuri Wari Pambi Senena Tabiriba Pumnamakpu Taram Noksari Ngasi Amuk Mayamda Anauba Pungawari Ama Amuk Kudol Tamjari Pungawari Asigi Mamingna Mit Tangba Machin Manau Ahum Hairiba Pungawari Sini Taminarasi Mit Tangba Machin Manau Ahum Hairiba Pungawari Si Mahesh Purohit Ama Oirami Ayuk Kudingi Mahakna Sengna Irujathokalaga Fiseng Setuna Sandan Chawa Fazana Thillaga Khungangi Siba Mandirda Siba Puja Tauba Salammi Mahak Laisangadugi Seva Satpa Purohitni Laisangado Thainadagi Kuiraba Mandirni Nungna Saba Kerosin Tinna Mathakuppa Laisangni Laisangadugi Manungda Thongmai Masa Ama Ngali Mayamda Sibagi Kudam Oiriba Siba Lingado Amuba Nung Oina Lay Mahesna Mapamasida Numitchupa Laison Chonduna Amadi Nungaiba Adiba Wari Singli Duna Matam Lelami Mahakna Pumnamakase Oija Oithak Amasung Lanthum Pangnabagi Asada Taurambani Aduga Mahak Ningbasu Kairamde Ayuk Angan Badagi Hauna Siba Kuramba Mi Singna Arepa Laitana Hek Hek Laklami Makoina Laiswan Kaya Skolami Amasung Sel Natraga Asa Athak Amasung Hailay Makal Kaya Kaya Kalami Mayamdo Mahesna Fanglami Amasung Makoyaduna Mahes Amasung Magi Nupigagi Jibika Oinarami Nomagi Ayuk Ama Mahesna Mandirda Hek Sangbada Lamadugi Kwaidagi Ina Kunba Zamindar Aduna Mabungai Duna Lerambatuda Mahak Yam Nangaklami Zamindar Ado Mayam Lakringaida Mahes Unanaba Lakambani Mahakna Hairami Ayhak Akanaba Laison Sonba Pami Mase Karamna Taugadage Aingonda Takpiyu Nahakna Karigidamakta Asigumba Akanaba Laison Se Sonba Pamlibano Purohitna Hanglai Ayhaki Isanupa Laite Aduna Amatangdi Pami Masigidamakta Aina Laison Se Pangthok Ninglibani Purohitna Hairai Lupa Samadang Siba Lingada Katlu Masidagi Aina Lupa Kun Mangadi Lairaba Singda Bikhya Oina Pikigani Aremba Aduna Aina Nangidamak Laison Sonbada Sijanagani Nupa Aduna Lupa Khaujau Ama Lauthoklaklami Madudagi Mahakna Lupa Sama Thidoklammi Aduga Purohit Aduda Pirami Madudagi Mahak Satkirami Nongmada Asuk Yamba Senpham Phangbada Mahesh Yamna Haraurami Mahakna Magi Thabak Thuna Loisilami Amasung Selado Khaw Amada Hapchilami Mahakna Magi Nupida Nungaibu Pawdo Tamnanaba Mayumlomda Thuna Laklami Mahakna Khazikang Lapna Salakpada Mittangba Bikhyari Ama Urami Mahakna Lupa Kun Mangadi Bikhya Oina Pigani Haibado Ningsing Laduna Khawdagi Lupa Kun Mangakak Lauthoklami Aduga Bikhyari Adugi Ingthoktuna Lairiba Makutuda Hapirami Aduga Mahakna Hairaklami Lupa Kun Manga Se Lau Aina Mase Bikhya Oina Pithokani Haidokrabani Nahakna Selase Phangba Naraibak Phaba Bikhyari Oibagidamak Haraugadabani Amasung Chauthokchagadabani Bikhyari Aduna Amuk Hairai Nahakna Bikhyada Lupa Asuk Pithokpa Ngamlibasibu Ngasi Nahak Sel Kaya Yamna Phanglabagi Aina Bikhyari Oirakpagi Punsida Nongmada Sel Asuk Yamna Phangbase Amukta Yaukhidri Lai Khuramba Laklamba Nupa Amana Lupa Sama Pirami Haujik Aigi Lupa Humbudra Manga Laihori Purohitna Khummi Sel Asuk Yamna Phanghoraba Nupa Se Maraibak Kayada Fakrabano Haina Bikhyari Aduna Khalami Purohit Ki Khawda Lemhoriba Sel Amasung Makoibu Laina Phanglakhiba Ado Khanbada Bikhyari Adugi Thamoy Ado Kalakpa Mihaubana Pik Thalami Mahakna Nolukpa Khonphamda Hairaklamni Ibungo Nahakna Aibu
ꯁꯦꯀꯦꯟ ꯑꯃꯇꯪ ꯅꯪꯒꯤ ꯈꯥꯎ ꯃꯅꯨꯡꯗ ꯈꯨꯠꯁꯦ ꯊꯤꯡꯖꯤꯜꯍꯟꯗꯨꯅ ꯅꯪꯒꯤ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯃꯥꯗꯨꯅ ꯌꯦꯡꯍꯟꯕꯤꯒꯗ꯭ꯔꯥ? ꯁꯦꯜꯁꯤꯡ ꯑꯗꯣ ꯑꯃꯒ ꯑꯃꯒ ꯊꯦꯡꯅꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯗꯗꯤ ꯏꯁꯩꯒꯨꯝꯅ ꯊꯣꯛꯀꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯊꯣꯏꯅ ꯑꯀꯥꯏꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯥꯎ ꯑꯗꯣ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯤꯠꯇꯥꯡꯕ ꯑꯗꯨꯅ ꯈꯥꯎ ꯃꯅꯨꯡꯗ ꯃꯈꯨꯠ ꯑꯗꯣ ꯊꯤꯡꯖꯤꯟꯗꯨꯅ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯑꯣꯠꯇꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯐꯠꯇꯕ ꯋꯥꯈꯜꯒ ꯂꯣꯏꯅꯔꯕ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ, "ꯇꯦꯡꯕꯥꯡꯕꯤꯌꯨ, ꯇꯦꯡꯕꯥꯡꯕꯤꯌꯨ!" ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯆꯉꯛꯅꯅ ꯂꯩꯔꯤꯉꯩꯗ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ꯫ "ꯀꯔꯤ ꯇꯧꯔꯦ?" ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯅ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜ ꯃꯨꯟꯕꯤꯔꯤꯕꯅꯤ", ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯅ ꯈꯥꯎꯗ ꯃꯈꯨꯠ ꯊꯤꯡꯖꯤꯟꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯑꯆꯨꯝꯕꯗꯣ ꯈꯪꯍꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯥꯒꯤ ꯃꯋꯥꯗꯣ ꯊꯥꯖꯔꯝꯗꯦ꯫ ꯑꯎꯕ ꯃꯤꯁꯤꯡꯅꯗꯤ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯈꯥꯎ ꯑꯗꯣ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯗꯒꯤ ꯃꯨꯟꯅꯅꯕꯒꯤ ꯃꯇꯧ ꯃꯥꯜꯂꯝꯃꯤ꯫ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯔꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯨꯔꯣꯍꯤꯠ ꯑꯗꯨꯕꯨ ꯈꯨꯕꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯄꯨꯔꯣꯍꯤꯠ ꯑꯗꯣ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯒꯤ ꯐꯠꯇ ꯂꯧꯁꯤꯡꯅ ꯑꯄꯪꯕ ꯇꯥꯍꯜꯂꯦ ꯍꯥꯏꯕꯗꯣ ꯈꯪꯖꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥꯎꯔꯕ ꯃꯤꯌꯥꯝꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯀꯔꯝꯅ ꯂꯦꯞꯄ ꯉꯝꯒꯅꯤ? ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯀꯞꯅꯤꯡ ꯇꯧꯗꯨꯅ ꯈꯥꯎ ꯑꯗꯣ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯊꯣꯏꯅ ꯅꯤꯡꯕ ꯀꯥꯏꯕ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯒꯤꯗꯃꯛ ꯇꯦꯡꯊꯥꯔꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ? ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯁꯦꯜ ꯑꯗꯣ ꯄꯤꯕꯤꯔꯦ ꯑꯃꯁꯨꯡ ꯅꯍꯥꯛꯅꯕꯨ ꯅꯤꯡꯂꯕꯗꯤ ꯅꯍꯥꯛꯅ ꯁꯦꯜꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯕ ꯉꯝꯈꯤꯒꯅꯤ꯫ ꯇꯞꯊꯧ, ꯑꯗꯨꯒ ꯁꯦꯜ ꯑꯗꯣ ꯀꯔꯝꯅ ꯑꯃꯨꯛ ꯍꯟꯅ ꯐꯪꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤꯗꯨ ꯈꯜꯂꯨ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯅꯝꯊꯥꯛ ꯇꯧꯕ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯕꯨꯁꯨ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯕ ꯉꯝꯒꯅꯤ." ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯅ ꯄꯨꯔꯣꯍꯤꯠ ꯑꯗꯣ ꯃꯕꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯔꯣꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯠꯇꯥꯡꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯤꯠꯇꯥꯡꯕ ꯑꯗꯣ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯠꯇꯥꯡꯕꯗꯨꯒꯤ ꯃꯌꯥꯝꯕꯗꯣ ꯈꯥꯡꯄꯣꯛ ꯃꯅꯨꯡꯗ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯇꯥꯡꯂꯝꯃꯤ꯫ ꯚꯤꯈ꯭ꯌꯥꯔꯤꯅ ꯃꯌꯥꯝꯕꯗ ꯍꯥꯏꯔꯝꯃꯤ, "ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯂꯨꯄꯥ 100 ꯐꯪꯂꯛꯂꯦ ꯑꯃꯁꯨꯡ ꯑꯩꯍꯥꯛ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯊꯝꯕ ꯀꯤ, ꯑꯗꯨꯅ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯇꯥꯛꯄꯤꯌꯨ", ꯍꯥꯏꯅ ꯃꯌꯥꯝꯕꯗ ꯍꯥꯏꯔꯝꯃꯤ꯫ "ꯅꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄꯒꯦ?" ꯃꯌꯥꯝꯕ ꯑꯗꯨꯅ ꯉꯛꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯄꯨꯝꯕ ꯃꯌꯥꯝꯕꯗ ꯂꯣꯟꯅ ꯇꯝꯂꯝꯃꯤ꯫ ꯃꯌꯥꯝꯕꯗꯣ ꯏꯍꯩ ꯍꯩꯅꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯅꯥꯎ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯁꯦꯜ ꯑꯗꯣ ꯑꯩꯒꯤ ꯑꯆꯣꯟꯕ ꯐꯨꯔꯤꯠꯁꯤꯒꯤ ꯈꯨꯔꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯣ꯫ ꯑꯩꯅ ꯃꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯤꯠꯄꯅꯤꯅ ꯁꯦꯜ ꯑꯁꯦ ꯃꯥꯡꯈꯤꯅꯤ ꯍꯥꯏꯕꯒꯤ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ." ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯅ ꯃꯌꯥꯝꯕꯕꯨ ꯊꯥꯖꯗꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯜꯗꯨ ꯃꯉꯣꯟꯗꯒꯤ ꯄꯤꯊꯣꯛꯅꯤꯡꯗꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯅ ꯁꯦꯜ ꯑꯗꯣ ꯃꯌꯥꯝꯕꯗ ꯄꯥꯛ ꯍꯦꯛ ꯄꯤꯊꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯨꯄꯥ 70 ꯊꯤꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯔꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯔꯦꯝꯕ ꯁꯦꯜ ꯑꯗꯨꯅ ꯃꯌꯥꯝꯕꯒꯤ ꯐꯨꯔꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯗꯨꯅ ꯂꯥꯏꯁꯪꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯣꯜ ꯃꯅꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯁꯣꯟꯅꯅꯕ ꯀꯨꯟꯊꯔꯝꯃꯤ꯫ ꯃꯤꯠꯇꯥꯡꯕꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯅꯣꯟꯊꯔꯤꯉꯩꯗ ꯃꯥꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯅꯣꯟꯊꯔꯤꯕ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯃꯤꯠꯇꯥꯡꯕꯒꯤ ꯐꯨꯔꯈꯥꯎꯗ ꯂꯣꯟꯅ ꯍꯨꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯂꯣꯟꯅ ꯂꯧꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯣ ꯂꯣꯏꯔꯗꯨꯅ ꯃꯤꯠꯇꯥꯡꯕ ꯑꯗꯣ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯔꯈꯥꯎꯗꯣ ꯃꯥꯔꯝꯃꯤ꯫ ꯁꯦꯜ ꯃꯌꯦꯛꯁꯤꯡꯗꯣ
ꯊꯦꯡꯅꯕꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯅ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯀꯅꯥꯅ ꯁꯦꯟꯗꯣ ꯂꯧꯔꯝꯒꯗꯒꯦ ꯍꯥꯏꯅ ꯆꯉꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯍꯟꯅ ꯍꯟꯅ ꯍꯪꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯁꯪꯒꯤ ꯄꯨꯔꯣꯍꯤꯠ ꯑꯗꯨꯗ ꯁꯦꯜ ꯃꯥꯡꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯃꯉꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯁꯦꯜ ꯑꯗꯨꯛ ꯌꯥꯝꯕꯗꯣ ꯅꯪꯒꯤ ꯐꯨꯔꯈ꯭ꯌꯥꯎꯗ ꯍꯥꯞꯂꯝꯂꯣꯏꯗꯕꯅꯤꯅꯦ꯫ ꯃꯤꯌꯥꯝꯁꯤꯗ ꯅꯍꯥꯛꯅ ꯀꯅꯥꯗ ꯃꯔꯥꯜ ꯁꯤꯔꯨꯒꯅꯤ? ꯃꯤꯠꯇꯥꯡꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯎ ꯑꯗꯣ ꯃꯅꯥꯎꯅꯨꯄꯥꯗ ꯀꯔꯝꯅ ꯍꯧꯗꯣꯛꯀꯗꯒꯦ ꯈꯟꯕꯗ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯇꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥꯗꯣ ꯇꯨꯝꯕꯗꯒꯤ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯎ ꯑꯗꯣ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯕꯥꯅꯤ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯀꯟꯅ ꯀꯟꯅ ꯂꯥꯎꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯎꯅꯕꯗꯣ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯎꯅꯔꯤꯕꯗꯨꯒꯤ ꯃꯔꯝ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯁꯪꯗ ꯁꯦල් ꯃꯥꯡꯍꯟꯈꯤꯕ ꯃꯅꯥꯎ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯗꯨꯗ ꯃꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯗꯤ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯑꯣ, ꯑꯩꯅ ꯂꯦꯝꯍꯧꯔꯤꯕ ꯁꯦꯜ ꯑꯁꯦ ꯀꯗꯥꯏꯗ ꯊꯝꯒꯅꯤ? ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯨꯄꯥ 90ꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯁꯤꯁꯨ ꯍꯨꯔꯥꯟꯈ꯭ꯔꯕꯗꯤ ꯑꯩꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯦꯜ ꯂꯧꯔꯛꯂꯤꯕ ꯑꯁꯦ ꯑꯔꯦꯝꯕ ꯇꯥꯔꯒꯅꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯁꯨ ꯃꯃꯤꯠ ꯇꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯇꯣꯛꯂꯣ ꯅꯪꯒꯤ ꯂꯥꯡꯇꯛꯅꯕꯗꯣ꯫ ꯑꯩꯍꯥꯛ ꯅꯪꯒꯤ ꯁꯦꯜꯗꯣ ꯃꯥꯡꯗꯅ ꯊꯝꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯇꯪ ꯊꯤꯒꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯝꯅ ꯂꯥꯏꯕ ꯄꯥꯝꯕꯩ ꯑꯃ ꯂꯩꯔꯦ꯫ ꯑꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯆꯣꯟꯕꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯧꯕ ꯐꯤꯅꯤ꯫ ꯄꯩꯁꯥꯗꯣ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯑꯩꯅ ꯈꯥꯎ ꯑꯗꯣ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯆꯣꯟꯕꯤꯒ ꯄꯥꯟꯅꯅ ꯇꯨꯁꯤꯟꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦꯜ ꯑꯗꯣ ꯃꯥꯡꯈꯤꯅꯤ ꯍꯥꯏꯕꯒꯤ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯊꯥꯖꯕꯒꯨꯝ ꯇꯧꯔꯗꯨꯅ ꯁꯦꯜ ꯑꯗꯣ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯗꯨꯅ ꯁꯦꯜ ꯑꯗꯣ ꯑꯄꯤꯛꯄ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯈꯥꯎ ꯑꯗꯣ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯆꯣꯟꯕꯤꯒꯤ ꯃꯅꯨꯡ ꯊꯥꯡꯕ ꯁꯔꯨꯛꯀ ꯄꯥꯟꯅꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯣ ꯇꯨꯝꯅꯅꯕ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯃꯍꯦꯁꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯅ ꯉꯥꯡꯅ ꯁꯥꯅꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯗꯨꯅ ꯑꯃꯁꯨꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯍꯤꯞꯐꯝ ꯇꯥꯟꯅ ꯂꯣꯟꯅ ꯏꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯛꯆꯦꯡ ꯈꯔ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯂꯣꯟꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯅ ꯃꯃꯤꯠ ꯇꯥꯡꯕ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯕꯨ ꯆꯤꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯇꯥꯡꯕ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯣ ꯌꯥꯝꯅ ナꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯅ ꯑꯣꯟꯊꯣꯏꯗꯨꯅ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯨꯔꯤꯠ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯂꯪꯊꯣꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯐꯨꯔꯤꯠꯇꯨꯗ ꯇꯨꯁꯤꯟꯈꯤꯕ ꯁꯦꯜꯒꯤ ꯈꯥꯎ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯃꯈꯨꯠꯇꯨꯅ ꯐꯨꯔꯤꯠ ꯑꯗꯣ ꯀꯗꯥꯏꯗ ꯇꯥꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯥꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯨꯔꯤꯠꯇꯣ ꯍꯦꯛ ꯐꯪꯕꯗ ꯑꯋꯥꯕ ꯀꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯦꯁꯅ ꯌꯥꯝꯅ ꯊꯨꯅ ꯊꯕꯛ ꯆꯠꯊꯔꯝꯃꯤ꯫ ꯃꯤꯇꯥꯡꯕ ꯑꯗꯨꯅ ꯐꯨꯔꯤꯠꯇꯣ ꯍꯦꯛ ꯂꯪꯊꯣꯔꯛꯄꯒ ꯃꯍꯦꯁꯅ ꯃꯗꯣ ꯈꯨꯟꯒꯠꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯨꯔꯤꯠ ꯑꯃ ꯑꯣꯏꯅ ꯊꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯅ ꯁꯦꯜ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯈꯪꯂꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯨꯜꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯋꯥꯀꯠꯂꯝꯃꯤ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯂꯟ ꯊꯨꯝ ꯂꯨꯠ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯅ꯫ ꯅꯍꯥꯛꯅ ꯈꯨꯜꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯐꯥꯔꯒ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯁꯦ ꯅꯍꯥꯛꯀꯤ ꯅꯊꯧꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯣ ꯇꯥꯔꯕꯗ ꯁꯦꯜ ꯍꯨꯔꯥꯟꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯍꯩꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯩꯁꯤꯡꯕ ꯑꯃꯁꯨꯡ ꯃꯔꯧꯁꯤꯡ ꯆꯥꯎꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯎꯅꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯁꯥꯅ ꯂꯥꯛꯇꯨꯅ ꯆꯪꯖꯔꯛꯂꯕꯗꯤ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯔꯣꯏ ꯍꯥꯏꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯅꯅꯕ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯄꯨꯔꯣꯍꯤꯠ ꯃꯍꯦꯁ ꯑꯗꯣ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯃꯤꯠꯇꯥꯡꯕ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯨꯅ ꯑꯄꯪꯕ ꯁꯤꯔꯝꯗꯨꯅ ꯁꯦꯜ ꯂꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯜꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯇꯥꯟꯅꯗꯨꯅ ꯀꯔꯝꯅ ꯁꯦꯜ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯒꯗꯒꯦ
ꯑꯗꯨꯒ ꯃꯤꯇꯥꯡꯕ ꯑꯗꯨꯕꯨ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯨꯜꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯀꯣꯛ ꯑꯗꯣ ꯅꯨꯄꯥꯗꯨꯒꯤ ꯂꯧꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯄꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯍꯩꯁꯤꯡꯂꯕ ꯄꯨꯔꯣꯍꯤꯠ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯤꯇꯥꯡꯕ ꯃꯆꯤꯟ ꯃꯅꯥꯎ 3 ꯑꯗꯨꯕꯨ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫